आकाशवाणी इम्फाल ngangbam nganthoi na pau pajari Manipur State Legal Services Authority ki mityang makhada Nambul Mapal Youth Club kai samthong ahanthem lekai na sinduna nongmagi oiba ain gi matangda miyambu khanghanbagi thorom amang asi pangthokre Free Legal Aid Child Rights Child Marriage amasung Maintenance and Welfare of Parents and Senior Citizens Act 2008 ki matangda akhang heisingna thoromduda wangangki thoromaduda Legal Act ki matangda Advocate CS Momona sumna hai Manipur State Legal Services Authority na chahi kya changna hone jabadagi awala tarbo mayam ama ikoi mating pangma ngamjare masisu aduba mayam aini mating ni darkar oiba adubu kariguma maram amadagi natraka popa maram amadagi aini mating lobo ngamdaba mayam se akoi aini mating free na hone ngamdaba akoi Bharat Samvidhan da aini fundamental rights haba article 14 dagina 32 bawa right se iraga yaure Sandil Jilla ki Phantu Khaudam Village Community Hall da Nari Shakti amadi Vikas Bharat haiba hiramda akhanaba outreach program ama pangthokre program adu Information and Broadcasting Mantraloy gi Central Bureau of Communication Field Office Sandil na sinbani Thasi gi tara tarukta pangthokadoriba Rajya Taragi Rajya Sabha Seat Kuntha Tarik ki Mikhal gi mirepche pisinbagi matang masina loire mirepche singi scrutiny hayang pangthokani mirepche lokthokpagi aroiba numit thasi gi mapanni बिहार की मुख्यमंत्री अमसुंग जेडीयू की प्रेसिडेंट नीतीश कुमार ngasi राज्य सभा मिखल की दमक मा की मिरेप से पिसिनख्रे पटना दा लेबा बिहार लेजिस्लेटिव असेंबली की सेक्रेटरी दा मा की मिरेप से पिसिनखी मिरेप से पिसिन बदुदा केंद्र की गृह मंत्री अमित शाह अमसुंग बीजेपी नेशनल प्रेसिडेंट नितिन नवीन लोइनखी मिरेप से पिसिनरिंगे की ममांगदा श्री नीतीश कुमार ने हाई बिहार विधानसभा अमसुंग संसद की सदस्य ओइबा असि मा के अपाम्बो ओइदुना लाकपनी सही कुन है न बिहार की मुख्यमंत्री ओहनबगी दमक राज्य की मियाबु महांगना थागतप फोंदोखी श्री नीतीश कुमार ने हाई बिहार असी चौखटप अमसुंग मसागी फिरेप लेजब राज्य अमा ओइना खुमांग चौसिल्ली मांगना हाई राज्य की मियामगा लेनरिबा मरी मखाताना अदुमक लेनखीगनी अमसुंग अनौब सरकार लाकपदा महांगना पांगबा याबा मतेंग पांगनी 13 सुबा राइसिना डायलॉग प्रधानमंत्री नरेंद्र मोदी ने ngasi न्यू दिल्ली दा हौदोकलगनी ngasi hauраga lakliba thangje numit phawba pangthokadoriba 13 rak suba raisina dialogue ta saruk yanaba malemgi lebak singi luchingba kya New Delhi da thunglare raisina dialogue ta malemgi lebak chama taragi luchingba sing yauna punna miyoi lising ani chatre lom saruk yagani Bharat amasung Finland gi marakta environment migration amasung statistics yauna tongan balam da tengbang pinanaba yana khre New Delhi ki Hyderabad House tang asi pangthoki bathoram amada Finland ki Rashtrapati Alexander Stubb amasung Pradhan Mantri Narendra Modi ki marakta yana che sahi tawnakhibani lusingba ani na punna thokpa cherol amada Sri Modi na hai malemda hojik charangnaba amasung tangbang amdaba phibam mayoknari Ukraine dagi hauduna nokchup Asia da tongan ba mafam kya da umkhatnaba phibam leiri marak asida Bharat amasung Europe ki marakta tengbang pinaduna malemda tangdu leitaba amasung saukhatpa puraknaba honari mangna hai Bharat amasung Finland na malem gi hojik oriba phibam asi lan gi matengna warishin purakpa yaroi haina phongdoknakhi Sri Modi na hai umkhanabagi phibam leiriba sing yariba makhai athuba matamda loisinaba lebak ani na honagani mangna hai lisangani kuntaruk horokpada Indo-European Union Free Trade Agreement sahi tawnakhi masigi makhada Bharat amasung Finland gi marakta lalol itik sel thadaba amasung technology gi lamda tengbang pinaba hengar halagani Nupi million chani marfudra hena kanaba phanghaliba Bharat ki banking program bo United Nations na thagatpa phongdokhre UN Women Policy ki Director Sandra Hendrick na hai nupi singda sauna awonba purakna bo honariba amasung nupi sing digital oina saktak na bo honariba Bharat Sarkar ki thausil asi matau tamjaningai ni mangna hai Pradhan Mantri Jan Dhan Yojana hudokhiba sahi tarani thoi mapung pharak pagaloina na leiba sigi apunba nupi singi chada 53 thorang sigi makhada bank account hangdokle nupi singi oina leiba sigi wangmada digital bank account hangdokpada laithok hanba sina mipum khudimakta bank ki khudongchaba phanghanbada sauna mateng oiri security gi akanba section thoranga loinana Nepal da parliamentary mikhal gi vote hojik thadhanari vote numidang wairam pung 5 phawba thadhanagani mikhal asida KP Sharma Oli ki Communist Party of Nepal Unified Marxist Leninist CPM UML Sher Bahadur Dioba ki Nepali Congress amasung Pushpa Kamal Dahal ki CPN Maoist Center maruoina lamba tawnari
पाउ लोइजरे।